East Manipur Meng Tabiribu Singbu Taram Okchari Manipur da Hojik Tokliba Irang Asiga Mari Lainana Midna Kong Oibayaba Facebook account Edu Ningthou Hariba Asida Tagalakpa Post Amakatang Mayamda Patoksarke Narang Belly West Rebel Group Amadi KNA B Anigi Kamjong District Lonaba Indo Myanmar border da Nongwai Kapnabada KNA B Tramato Yasi Baksang Pankre Tudok Aduda Tibakang River KNA B Gi Mankiba Keder Singh Tibagi Tabak Satari Arangi Togdok Aduda Sikiba KNA B Gi Keder Singh Adu Ayambana Churchanpur Amadi Kangpuk Idagi Ngaktani Masak Kanglaba KNA B Keder Dead Body Singi Manungda Setnio Kongsai Tikang Pai Churchanpur Lekosai Paukwaman Yaure Atay dead body sing masak khangdoknaba honari panba yabadi ngarangi togdok aduda Belly West Rebel Group singna KNA B dagi kulai taramari lokhat pangamkhre Belly West Rebel Group tasu minor injury oiba makoi ahum mari yauri haina fongdoknaba laikhre Myanmar KNA B da Manipur dagi Kuki sing yausiliba asi KLA gi khothang dagi ne KLA ga KNA B ga yamna nakna chanminari Manipur manungdana KNA B sing asi KLA gi member sarga thabak tauri Sinai Camp Masing Yamlaba KNA B gi Keder Singh KLA sarga lairi KNA B gi sangjafam KLA na Manipur da piri video asida uliba anoba training program asi Sinai Camp kini Manipur da KNA B gi mapangal kangkhanaba amadi Kuki taba mafam loina yaunanaba haiduna Songthu tribe subclan of Aimol merged to Kuki Thado speaking people maming da KNA B operate tawba hui KNA B Manipur da key player active hoina thabak tawriba tribe sing maming oina Goite Tauthang Haulai Dimngel Tuiboy Amadi Dongal Asina Chingbani Manipur da KNA B leader Goite tribe amana luchingli Maitai Kuki landa nauna semkiba KLA Tauthang asigi keder masing yamde maramaduna strength hengatnaba KNA B asiga punna chatminabani Manipur da KNA B sing asi KLA oina leiraga Myanmar da KNA B oina work tawbani Sinai designated camp asi KNA B natraga KLA na pura control tawraga leiri Kuki singi magi tribe singi rebel group amamam loina leire mathakta palliba tribe taruk asigi rebel KNA B natraga KLA na oire wafum asi ngasi fawba India government amadi state government intelligence agency amadi atopa community singna khangdri yamna section na khangdana bhonai Ariba KNA B natraga KLA asi Haujik Kangpokpi Tamenglong Tengnopal Amadi Churchanpur da masing yamlaba keder leire